ꯊꯤꯕꯒꯤ ꯐꯪꯂꯛꯇ꯭ꯔꯕꯗ ꯃꯃꯤꯠ ꯄꯤꯁꯨꯝ ꯈꯪꯈꯣ ꯈꯨꯖꯤꯟꯅꯈꯤꯕꯅꯤ꯫ ꯄꯦꯟ ꯑꯃꯅ ꯁ꯭ꯔꯨꯁꯨ ꯌꯦꯛꯁꯤꯜꯂꯒ ꯅꯩꯁꯤꯜꯂꯒ ꯊꯝꯕꯤꯔꯝꯂꯦ꯫ ꯀꯅꯥ ꯈꯪꯈꯤꯕ ꯀꯤꯖꯩ, ꯀꯅꯥ ꯎꯍꯟꯕ ꯌꯥꯗꯦ ꯍꯥꯏꯔꯤ ꯃꯥꯜꯂꯦ꯫ ꯐꯤꯔꯦꯞꯄꯁꯨ ꯍꯟꯗꯦ꯫ ꯄꯥꯕ ꯉꯝꯅꯕ ꯆꯦꯅꯥ ꯑꯄꯥꯕꯗꯣ ꯃꯈꯨꯠ ꯑꯅꯤ ꯁꯤꯖꯤꯟꯅꯔꯒ ꯑꯃꯨꯛ ꯊꯥꯡꯒꯠ ꯑꯃꯨꯛ ꯊꯝ, ꯕꯜꯕ ꯃꯅꯥꯛꯇ ꯑꯃꯨꯛ ꯄꯨꯈꯠ ꯇꯧꯗꯨꯅ ꯐꯅ ꯀꯟꯅꯗꯤ ꯇꯥꯝꯅꯥꯒꯤ ꯑꯔꯣꯟꯕꯗꯣ ꯈꯪꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯣꯟꯅ ꯊꯨꯞꯅ ꯗꯥꯏꯔꯤꯗ ꯂꯣꯠꯁꯤꯜꯂꯒ ꯏꯖꯕ ꯃꯤꯡ ꯈꯪꯒꯗꯤ ꯈꯪꯉꯒꯦ ꯊꯤꯔꯨꯕ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯦ꯫ ꯇꯥꯝꯅꯥ ꯃꯥꯁꯨ ꯗꯥꯏꯔꯤꯗꯨꯗ ꯐꯥꯎ ꯊꯥꯖꯕ ꯉꯝꯗ ꯃꯤꯡ ꯑꯗꯣ ꯏꯔꯝꯂꯕ ꯇꯨꯡ ꯃꯤꯅ ꯎꯈꯤꯅꯤ, ꯀꯅꯥ ꯈꯪꯍꯟꯕ ꯌꯥꯕ ꯃꯤꯁꯛ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁ꯭ꯔꯨ ꯁ꯭ꯔꯨ ꯅꯩꯗꯨꯅ ꯄꯦꯟꯅ ꯌꯦꯛꯁꯤꯜꯂꯝꯂꯦ꯫ ꯀꯜꯍꯧꯔꯦ ꯂꯝꯍꯦꯟꯕ ꯑꯃꯒꯤ ꯃꯈꯨꯠꯇꯒꯤ꯫ ꯎꯄꯥꯏ ꯂꯩꯇ ꯗꯥꯏꯔꯤ ꯑꯗꯣ ꯀꯣꯜꯂꯒ ꯇꯨꯝꯈꯤ ꯃꯥꯜꯂꯤ ꯅꯨꯃꯤꯠꯇꯣ꯫ ꯅꯣꯡꯃ ꯑꯃꯒꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯥꯝꯅꯥ ꯋꯥꯈꯜꯗ ꯑꯐꯥ ꯑꯄꯨꯟ ꯅꯥꯏꯔꯦ꯫ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧꯗꯤ ꯂꯦꯞꯇꯦ, ꯆꯥꯅꯤꯡꯗꯤ ꯇꯥꯖꯗ꯭ꯔꯦ ꯃꯁꯥꯗꯣ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯃꯁꯨ ꯈꯤꯇꯪꯗ ꯐꯥꯎꯕ ꯄꯣꯊꯥꯕ ꯉꯝꯗ꯭ꯔꯦ꯫ ꯍꯌꯦꯡ ꯑꯌꯨꯛꯇꯨꯁꯨ ꯃꯅꯝꯃꯒ ꯅꯤꯡꯉꯣꯜꯒ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯑꯦꯌꯥꯔꯄꯣꯔꯠ ꯐꯥꯎ ꯊꯤꯟꯕ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯕꯁꯨ ꯄꯣꯛꯂꯦ꯫ 6 days ꯂꯩꯔꯒ ꯄꯤꯕꯥꯁꯨ ꯌꯥꯎꯅ ꯊꯥ ꯑꯃꯒꯤ ꯁꯨꯇꯤ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯀꯗꯕꯅꯤ꯫ ꯃꯥꯅ ꯃꯁꯥ ꯉꯝꯗꯕ ꯈꯤꯇꯪ ꯍꯦꯛ ꯑꯣꯛꯈꯤꯕꯗ ꯃꯅꯝꯃꯁꯨ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ꯫ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯒꯅꯤ ꯍꯥꯏꯅ ꯊꯦꯡꯉꯒ ꯂꯩꯖꯕ ꯅꯤꯡꯉꯣꯜꯁꯨ ꯃꯃꯥꯅ ꯊꯝꯕꯤꯔꯝꯂꯅꯤ꯫ ꯁꯤꯗ ꯃꯥꯅ ꯃꯁꯥꯗꯣ ꯍꯩꯅꯤꯡ ꯍꯔꯥꯎꯕ ꯄꯣꯛꯇ ꯂꯩꯈ꯭ꯔꯕꯗꯤ ꯃꯆꯤꯜ ꯅꯤꯡꯕꯤ ꯃꯅꯝꯃ ꯃꯈꯣꯡ ꯊꯥꯡꯕ ꯐꯨꯛꯄ ꯉꯝꯂꯣꯏ꯫ ꯄꯨꯝꯅꯃꯛ ꯊꯣꯛꯇꯅꯕ ꯇꯥꯝꯅꯥ ꯋꯥꯈꯜ ꯉꯥꯏꯍꯥꯛꯇꯤ ꯄꯣꯊꯥꯅꯤꯡꯉꯤ꯫ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯑꯃꯗ ꯀꯣꯛꯊꯛꯇ ꯃꯩꯈꯨ ꯀꯥꯍꯜꯂꯤꯕ ꯋꯥꯔꯤꯗꯣ ꯁꯤꯌꯔ ꯇꯧꯔꯒ ꯑꯐ ꯐꯠꯇ ꯇꯥꯟꯅꯅꯤꯡꯉꯤ꯫ ꯅꯣꯡꯊꯥꯡꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ, ꯇꯨꯝꯃꯝꯗꯧꯗꯤ ꯃꯥꯜꯂꯤ ꯍꯥꯏꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯄꯥꯏꯔꯛꯏ꯫ ꯇꯥꯝꯅꯥ, ꯇꯨꯝꯗ꯭ꯔꯤꯕꯣ? ꯇꯨꯝꯗ꯭ꯔꯤꯌꯦ, ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯁꯨꯝ ꯂꯩꯔꯝꯕꯅꯤ꯫ ꯅꯪ ꯇꯨꯝꯃꯝꯃꯗ꯭ꯔꯥ ꯈꯜꯂꯒ ꯇꯨꯝꯃꯝꯗ꯭ꯔꯦꯅꯦ ꯑꯁꯨꯛ ꯊꯦꯡꯉꯁꯤꯐꯥꯎ꯫ ꯑꯩꯁꯨ ꯇꯨꯝꯕ ꯌꯥꯗꯕꯩ ꯂꯩꯔꯝꯕꯅꯤ꯫ ꯇꯨꯝꯕ ꯆꯥꯕ ꯍꯟꯗꯛꯁꯦ ꯈꯔ ꯑꯣꯟꯅꯩ꯫ ꯅꯪ ꯇꯨꯝꯕ ꯌꯥꯗꯕꯤ ꯑꯃꯨꯛ ꯍꯧꯔꯕꯣ? ꯏꯟꯁꯤꯗꯦꯟꯇꯣ ꯅꯀꯣꯛꯇꯨꯗ ꯑꯗꯨꯝ ꯈꯟꯖꯤꯜꯂ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯏꯟꯁꯤꯗꯦꯟꯇꯨꯗꯤ ꯑꯔꯥꯏꯕꯅꯤ꯫ ꯃꯤꯗꯨ ꯇꯦꯛꯁ ꯑꯃꯨꯛ ꯊꯥꯔꯛꯏ꯫ ꯑꯩꯒꯤ ꯑꯦꯕ꯭ꯔꯤ ꯗꯤꯇꯦꯜꯁ ꯃꯥꯅ ꯁꯨꯝ ꯈꯪꯉ ꯂꯩꯔꯒ ꯑꯩ ꯀꯃꯥꯏ ꯄꯣꯊꯥꯕ ꯌꯥꯗꯣꯏꯅꯣ? ꯉꯔꯥꯡ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯑꯩ ꯀꯣꯛ ꯄꯣꯛꯈꯥꯏꯒꯦ ꯇꯧꯔꯤ꯫ ꯇꯥꯝꯅꯥ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯊꯧꯗꯣꯛ, ꯅꯨꯄꯥꯗꯨꯅ ꯐꯣꯇꯣ ꯊꯥꯔꯛꯄ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯅꯣꯡꯊꯥꯡꯗ ꯈꯪꯍꯜꯂꯤ꯫ ꯐꯤꯔꯦꯞꯄꯒ ꯃꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯨ ꯇꯝꯊꯣꯛꯏ꯫ ꯄꯨꯝꯅꯃꯛ ꯀꯨꯞꯅ ꯇꯥꯔꯕ ꯇꯨꯡ ꯅꯣꯡꯊꯥꯡꯅ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯑꯁ ꯑꯩꯗꯤ ꯀꯩꯒ ꯃꯥꯜꯂꯨꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯁꯤꯗꯤꯅꯦ ꯍꯣꯁꯄꯤꯇꯥꯜꯅꯤ꯫ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯕꯗꯒꯤꯅꯦ ꯊꯦꯡꯅꯕꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯕ, ꯌꯨꯝꯗꯒꯤ ꯀꯣꯏꯔꯨꯁꯤ ꯂꯥꯡꯉꯨꯁꯤ ꯍꯥꯏꯅ ꯁꯣꯁꯥꯏꯇꯤꯅ ꯌꯥꯗꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯃꯤꯟꯅꯕ ꯆꯠꯈꯤꯕꯁꯨ ꯂꯩꯇꯕ꯫ ꯌꯥꯔꯦ, ꯑꯗꯨꯗ ꯈꯟꯖꯤꯜꯂꯨꯔꯅꯣ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯃꯤꯗꯨꯁꯨ ꯃꯤꯔꯣꯠ ꯑꯣꯏꯔꯗꯤꯅꯦ ꯀꯩꯁꯨ ꯍꯟꯖꯤꯟꯅ ꯊꯥꯒꯠꯂꯛꯑꯣꯏ, ꯄꯨꯂꯤꯁꯅ ꯐꯥꯈꯤꯅꯤ ꯀꯤꯕꯒꯤ꯫ ꯗꯤꯖꯤꯇꯦꯜ ꯀ꯭ꯔꯤꯌꯦꯇꯔ ꯑꯃꯗ ꯁꯦꯜ ꯄꯤꯔꯒ ꯅꯍꯧꯅꯅ ꯊꯥꯒꯠꯍꯜꯂꯛꯑꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯣꯛꯏ꯫ ꯏꯕꯥꯅꯤꯃꯛꯇ ꯃꯤꯅ ꯀꯩꯅꯣ ꯎꯈꯤꯗꯣꯏꯁꯦ? ꯐꯦꯃꯤꯂꯤꯅ ꯐꯥꯎ ꯑꯩꯕꯨ ꯊꯥꯖꯔꯣꯏ꯫ ꯃꯥꯗꯤ ꯅꯨꯄꯥꯅꯤꯅ ꯐꯩ, ꯑꯩꯗꯤ ꯅꯨꯄꯤꯅꯤ꯫ ꯇꯥꯝꯅꯥ, ꯃꯤꯅ ꯀꯩ ꯈꯟꯕ ꯈꯟꯗꯕ ꯍꯧꯖꯤꯛ ꯄꯨꯝꯅꯃꯛ ꯇꯣꯛꯈ꯭ꯔꯣ꯫ ꯇ꯭ꯔꯦꯖꯤꯛ ꯏꯟꯁꯤꯗꯦꯟꯇꯨꯗ ꯑꯣꯏꯅꯈꯤꯕ ꯐꯤꯕꯝꯁꯤꯡꯗꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯛ ꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯕ ꯇꯨꯡꯗ ꯋꯥꯈꯜꯗ ꯊꯧꯗꯣꯛꯇꯨꯅ ꯇꯝꯅꯂꯥꯏ ꯁꯥꯔꯒ ꯑꯀꯤ ꯑꯈꯪ ꯅꯥꯏꯅ ꯄꯣꯊꯥꯕ ꯉꯝꯗ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ? ꯇ꯭ꯔꯣꯃꯥ, ꯃꯦꯟꯇꯦꯜ ꯁ꯭ꯇꯦꯖꯇ ꯑꯗꯨꯗ ꯁꯣꯛꯈꯤꯕꯩ ꯃꯍꯨꯠꯇꯅꯦ ꯅꯣꯔꯃꯦꯜꯗ ꯂꯩꯕ ꯉꯝꯃꯤꯁꯦ ꯁꯤꯗꯩ ꯍꯦꯟꯅ ꯀꯩ ꯑꯐꯕ ꯂꯩꯒꯦ? ꯉꯥꯛꯇꯪ ꯑꯣꯏꯁꯨ ꯄꯣꯊꯥꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯣꯊꯥꯕ ꯐꯪꯂꯤꯗꯣ ꯐꯔꯕꯅꯤ꯫ ꯃꯤꯁꯛꯇꯨꯅ ꯅꯪꯉꯣꯟꯗ ꯁꯣꯛꯀꯗꯕ ꯇꯧꯔꯛꯑꯒꯅ ꯑꯩꯈꯣꯏꯅꯁꯨ ꯊꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯅꯣꯡꯊꯥꯡꯒꯤ ꯋꯥꯍꯩ ꯈꯔꯅ ꯇꯥꯝꯅꯥꯒꯤ ꯋꯥꯈꯜ ꯈꯤꯇꯪꯗꯤ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯐ ꯐꯠꯇ ꯍꯥꯏꯕꯁꯤ ꯃꯤꯒꯤꯗꯤ ꯇꯥꯛꯄꯤꯕ ꯁꯤꯟꯕꯤꯕ ꯉꯝꯂꯕꯁꯨ ꯏꯁꯥꯒꯤ ꯍꯥꯏꯕ ꯑꯃ ꯂꯥꯛꯄꯗ ꯇꯧꯐꯝ ꯈꯪꯗꯕꯁꯨ ꯀꯌꯥꯅꯤ꯫ ꯃꯤꯀꯨꯞꯁꯤꯗ ꯃꯔꯨꯞ ꯑꯃꯒꯤ ꯋꯥꯍꯩꯗꯣ ꯃꯁꯥ ꯇꯦꯛꯈꯠꯅꯕ ꯍꯤꯗꯥꯛꯀ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯅꯣꯡꯊꯥꯡ ꯇꯞꯅ ꯍꯥꯏꯈꯤ, ꯇꯥꯝꯅꯥ, ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦ꯫ ꯍꯪꯉꯣ꯫ ꯅꯪꯅ ꯅꯨꯡꯁꯤꯔꯤꯕ ꯃꯤꯁꯛꯁꯦ ꯐꯤꯔꯦꯞꯄꯔꯥ? ꯇꯥꯝꯅꯥ ꯏꯈꯪꯁꯨ ꯈꯪꯉꯨꯔꯦ꯫ ꯈꯨꯗꯛꯇꯨꯗ ꯅꯣꯡꯊꯥꯡꯅ ꯑꯁꯨꯝꯅ ꯍꯪꯉꯛꯀꯅꯤ ꯈꯜꯂꯨꯗꯕꯅ ꯄꯥꯎꯈꯨꯝꯗꯨ ꯉꯥꯏꯍꯥꯛꯇꯤ ꯄꯤꯐꯝ ꯈꯪꯂꯨꯗ꯭ꯔꯦ꯫ ꯅꯣꯡꯊꯥꯡꯅ, ꯂꯝꯂꯥꯟꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯅꯪꯅ ꯑꯀꯤꯕ ꯄꯣꯛꯇꯅ ꯄꯣꯊꯥꯕ ꯉꯝꯈꯤꯕ, ꯅꯪꯅ ꯃꯥꯕꯨ ꯊꯥꯖꯕꯒꯤꯅꯤ꯫
ngasi phawbada nupa amaga naksinana loinakidaba nangna phirebabudi thajaba ngamduna manakta nakna leibada hainadaba poktrida nangna mabu nungsibagini nupi aikhoina thajaba ngamdaba misak amagi manakta minute ama phana potharaga leithokpa ngamloi tamna handaksu khumuktre longthangdi tapna dum makha tarai phire payam phaba misakni nangna mabu nungsiba phawkibada aina thoina ngakte tamna handakti khonjel tholei phire pada warau phamchada warauduna soli nang phawbana khanglaga mana machet ama phaw khangde hojikso khangjibra khangsina jibra oiroi khanbagira khangna khangsina daba sumale aina topa misak amaga loina de khangna aibu laknaragi haina mana misak to kanano haina so hangi ichilsina haidokpa ngamoi khangna kaino adok yamna serious oisalamide mani inakta lakhiba mikupta magi duties and responsibilities ta cover tobra aigi thamoi khudum chalamu haibase PSS ta chatlaga chairaga phagadra sumba thabakti cover ta holakanu haina ai angaubi taraga tokatra hathu laklaga aigi thamoi se magi oiki chongliba mihul siso magi oihankre hauzik aigi isada yauriba organ khudingmak magi oiki badawna punghang hangaure aigi mitso ma ta yingi hairei wakhal manaso ma khakhalu ningai torei mihul siso magi maram khakki hungani haina muktuna laikre khonjel du sum lum thaki tamnagi khonjel da nongthang suma pukni nungsikre haiba phakre tamnagi phibamna siyuna lushilamgani haiba so thazarodre nungai da basupoi aina koina na magi khangnaba mi leibra haina hangani kaise friend la girlfriend la nupi watabani magidi mawa yingsinbi na bayam leibani aina manang chatlubadasu nupi amane seba torami mani ichamchamna khallaga loinabadi oiramgani adubu nupidugi mitto irang thangi asok ingit irang khangma mana nupidugi mit yengkai gisu khangloi irang chanaba pambagi khangsinadribo oiramgani handaki confirm dumadi warobagi paringamsu yauragli khoirang koi sangduduna tamjarakpani nongthang amuksu nungsirei tamnagi khamban mamoongdo asuk kuina loinarakpasida asumna misak amada khamanbagi thaudok thengnaraktri nungsiba misak leitabana oiramle hanadi changkhon mamabani se yamna chinglemna loinei haina khallore adugadi marakta nungsibagi irik yaudaba oiramle changkhon mani irik khikpa watlabra natragana tamnana satin khandoktuna masada chonghankidabra nongthangna aina hangbadi kaisu chingnaroye magi khangnaba leibra khangdokpadi yam lai tamna kaigumba leiramdaba taragadi magi thamoi khangdokke mana nangbu nungsiduna leiramadi yam thona khangnara chenkro nang chahi yaraktrabani babtaw haina amuksu marakta phagiyan silakpada tamna khitang se ikaiba phawki magi feelings ta kanaguma misak amana singna ubiba khangbiba ngamba sinaso makoktagi potlong macha mathangda bikibani nongthang amuksu laknaduna jahini phu suraga first baby pambado pakjaroi second third oina pamanse phiri pamaki matau magne aidi hayeng ko angang chelingai da pulap chelhorase kaina hairak pra khangpote hairaga nongthangna makhol thokna nokhibagi matung inaraga tamna su khitang yaton uhallaga nokhi oibo oidaba ngaki wari dumadi nungai hallaga nongthangna tamna bu themsilli ai thamage phiripada call toge madi tamamdabasu yai ngai ko haina khamba lakpa nang hodre phone do tubat kak thatlaga nongthang phiripada call tawsinli haibaga tawbaga phiripada phat pick up tawrei Lucifer gi friend husband laitro numidang sida call tawrei se nongthang nok to na laknei hoi ma lei chingi da ne pakhang gi rang chanage na pakhang thire ini oh shit phone kak thatlage ai mau pamde laisabi pho koiba tallakan sida mau kaina chaba tumde ko nongthang taha
ꯑꯁ ꯀꯩꯅꯣꯝ ꯍꯪꯒꯦ ꯐꯤꯔꯦꯞꯄ ꯀꯩꯅꯣ ꯍꯪꯉꯣ ꯐꯤꯔꯦꯞꯄꯅ ꯐꯣꯟ ꯀꯛꯊꯠꯀꯦ ꯇꯧꯔꯝꯕꯗꯣ ꯃꯈꯨꯠ ꯐꯥꯔꯒ ꯍꯪꯉꯛꯄꯅꯤ ꯅꯪ ꯈꯪꯅꯕ ꯃꯤ ꯂꯩꯕ꯭ꯔꯣ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎꯄꯤ ꯑꯃ ꯂꯩꯔꯦ ꯅꯝꯕꯔ ꯄꯤꯈ꯭ꯔꯣ ꯀꯩꯅꯣ ꯊꯥꯎ ꯀꯩꯅꯣ ꯍꯥꯏꯔꯣ ꯂꯧꯅ ꯂꯩꯅꯕꯗꯤ ꯑꯩ ꯂꯥꯏꯔꯕꯅꯤꯅ ꯃꯥ ꯊꯝꯅꯕ ꯌꯨꯝ ꯀꯩ ꯂꯩꯇꯦ ꯂꯥꯏꯔꯕ ꯈꯝꯕ ꯄꯥꯝꯕ ꯃꯤꯁꯨ ꯌꯥꯝ ꯂꯩꯕꯅꯤꯀꯣ ꯐꯤꯔꯦꯞꯄ ꯅꯣꯛꯏ ꯑꯗꯨꯅ ꯋꯥꯔꯤꯗ ꯐꯤꯜꯝꯗ ꯔꯤꯌꯦꯂꯤꯇꯤꯗꯗꯤ ꯕꯨꯂꯦꯠ ꯑꯄꯠꯄ ꯊꯧꯕ ꯑꯩꯈꯣꯏꯒꯨꯝꯕ ꯐꯕꯕꯨꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯁꯤꯠ ꯍꯥꯡꯗ꯭ꯔꯕ ꯃꯌꯨꯝꯗ ꯑꯃꯁꯨ ꯂꯩꯔꯕ ꯀꯀꯥ ꯆꯨꯁ ꯇꯧꯏ ꯍꯥꯏꯔꯤꯅꯦ ꯅꯣꯏ ꯅꯨꯄꯤꯁꯤꯡꯁꯦ ꯏꯁ ꯁꯤꯡ ꯀꯥꯏꯅ ꯍꯥꯏꯅꯣ ꯅꯪꯒꯤꯗꯣ ꯌꯥꯝ ꯂꯥꯜꯂꯦꯀꯣ ꯁꯣꯝꯗ ꯅꯪ ꯅꯨꯡꯁꯤꯔꯤ ꯃꯤꯁꯦ ꯃꯇꯤꯛ ꯃꯉꯥ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯂꯩꯕꯤ ꯁꯦꯜ ꯄꯥꯏꯕꯤꯅꯤ ꯑꯁꯦꯡꯀꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯂꯩꯇꯦ ꯅꯣꯡ ꯐꯥꯗꯣꯛ ꯀꯣꯏꯕ ꯂꯥꯡꯕꯒꯤ ꯋꯥꯈꯜ ꯂꯥꯛꯑꯗꯤ ꯆꯠꯃꯤꯟꯅꯅꯕ ꯂꯩ ꯑꯁ ꯅꯪ ꯋꯥꯇꯥꯁꯤꯗꯤ ꯌꯥꯔꯣꯏ ꯐꯤꯔꯦꯞꯄ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ ꯀꯥꯔꯟ ꯇꯨꯔꯟ ꯈꯔ ꯉꯥꯡꯕꯗꯨ ꯇꯥꯔꯒ ꯅꯣꯡꯊꯥꯡꯁꯨ ꯎꯄꯥꯏ ꯂꯩꯇ ꯊꯝꯂꯦ ꯐꯤꯔꯦꯞꯄꯅ ꯑꯋꯣꯏ ꯇꯥꯅ ꯋꯥ ꯑꯃꯠꯇ ꯍꯦꯛ ꯉꯥꯡꯕꯤꯔꯛꯈꯤꯗ꯭ꯔꯦ ꯑꯁꯨꯛ ꯂꯝꯍꯦꯟꯕ ꯉꯥꯡꯅꯕ ꯌꯥꯗꯕ ꯃꯉꯥꯎ ꯊꯤꯕꯁꯤꯕꯨ ꯍꯥꯏꯅ ꯈꯜꯂꯤ ꯐꯃꯨꯡꯗꯨꯗ ꯍꯤꯞꯅ ꯃꯇꯣꯝꯗ ꯁꯣꯜꯂꯤ ꯅꯨꯄꯥ ꯑꯐꯕ ꯃꯌꯥꯝꯁꯤꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯒ ꯂꯝꯍꯦꯟꯕ ꯃꯤ ꯑꯃ ꯈꯜꯂ ꯅꯨꯡꯁꯤꯔꯨꯏꯁꯦ ꯑꯩꯈꯣꯏ ꯇꯝꯅꯥꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯣ ꯑꯁ ꯃꯥꯅ ꯁꯤꯔꯤꯌꯁ ꯇꯥꯕ ꯊꯨꯔꯤꯁꯤꯒ ꯑꯃꯁꯤꯅ ꯏꯉꯥꯎ ꯉꯥꯎꯕꯒ ꯅꯨꯡꯁꯤ ꯆꯩꯅꯥ ꯌꯥꯝ ꯈꯥꯡꯗꯣꯔꯤꯁꯤꯗꯤ ꯑꯩ ꯏꯃꯥꯟꯅꯕꯤꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯤ ꯆꯨꯁ ꯇꯧꯕ ꯍꯩꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯁꯥꯅ ꯃꯁꯥ ꯋꯥꯖꯅꯕ ꯌꯥꯝ ꯁꯤꯜꯂꯦ ꯑꯍꯤꯡꯗꯒꯤ ꯆꯨꯔꯛꯄ ꯅꯣꯡꯅ ꯂꯦꯞꯅꯤ ꯀꯥꯎꯈ꯭ꯔꯦ ꯑꯍꯤꯡ ꯑꯃ ꯂꯦꯞꯇ ꯅꯣꯡ ꯆꯨꯕꯗ ꯗ꯭ꯔꯦꯟ ꯏꯁꯤꯡ ꯄꯥꯊꯣꯛꯂꯝꯂꯦ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯅꯣꯡꯒ ꯆꯨꯕꯅꯦ ꯐꯤꯔꯦꯞꯄꯁꯨ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯍꯟꯖꯤꯜꯂꯒ ꯇꯨꯝꯃꯤ ꯊꯕꯛꯁꯨ ꯂꯩꯇꯕꯒ ꯄꯨꯡ 10 ꯑꯗꯨꯋꯥꯏꯃꯨꯛ ꯇꯥꯔꯝꯃꯅꯤ ꯀꯣꯜ ꯑꯃꯁꯨ ꯂꯥꯛꯏ ꯇꯥꯝꯅꯥꯅ ꯊꯕꯛ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯅꯤꯗ ꯈꯟꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯉꯥꯜꯂꯝ ꯃꯃꯥꯏ ꯊꯣꯡ ꯐꯛꯆꯤꯟꯈ꯭ꯔꯦ ꯐꯣꯟ ꯃꯃꯥꯏꯗꯨꯗ ꯄꯤꯁꯨꯝ ꯁꯨꯛꯂꯒ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ ꯀꯠꯊꯠꯄꯁꯨ ꯉꯝꯗꯦ ꯄꯥꯏꯔꯒꯦꯁꯨ ꯈꯟꯖꯥꯟꯅꯩ ꯄꯥꯏꯔꯨꯔꯒꯅ ꯃꯁꯥꯗ ꯅꯨꯡꯉꯥꯏꯐꯝ ꯈꯪꯉꯣꯏꯗꯧꯔꯤꯕꯅꯤ ꯄꯥꯏꯗ꯭ꯔꯦ ꯈꯪꯂꯐꯥꯎ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯔꯛꯄꯗꯨꯗꯗꯤ ꯈꯔꯁꯨ ꯁꯥꯎꯔꯦ ꯍꯟꯖꯤꯟꯅ ꯀꯣꯜ ꯇꯧꯔꯛꯏ ꯄꯥꯏꯗ꯭ꯔꯦ ꯈꯪꯅꯃꯛꯇꯗ ꯍꯥꯏꯅ ꯁꯥꯎꯅ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯑꯩ ꯂꯨꯍꯣꯡꯗꯧꯔꯦ ꯅꯪ ꯄꯥꯎ ꯇꯥꯗ꯭ꯔꯤꯕꯣ ꯑꯄꯤꯛꯄ ꯈꯣꯟꯖꯦꯜꯗꯨꯅ ꯅꯨꯡꯉꯥꯏꯇ ꯇꯝꯖꯔꯛꯄ ꯋꯥꯍꯩꯗꯣ ꯐꯤꯔꯦꯞꯄ ꯊꯃꯣꯏꯗ ꯁꯣꯛꯈꯤ ꯃꯥꯜꯂꯤ ꯃꯃꯤꯠꯇꯨ ꯈꯤꯇꯪꯗꯤ ꯉꯥꯡꯁꯤꯜꯂꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯅꯪ ꯂꯨꯍꯣꯡꯗꯧꯔꯦ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ ꯅꯪ ꯂꯨꯍꯣꯡꯗꯧꯔꯦꯅ ꯀꯞꯃꯤꯟꯅꯁꯦ ꯍꯥꯏꯔꯣ ꯑꯩꯕꯨ ꯑꯃꯨꯛꯇꯁꯨ ꯎꯅꯅꯤꯡꯗ꯭ꯔꯕꯣ ꯅꯪ ꯑꯩꯒ ꯎꯅꯅꯤꯡꯕꯒ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯕꯣ ꯅꯣꯡꯃꯇꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯦ ꯑꯩꯅ ꯂꯥꯛꯄꯁꯨ ꯅꯪꯅ ꯆꯪꯍꯟꯗꯦ ꯀꯣꯏꯂꯣꯠ ꯂꯣꯠꯄ ꯅꯠꯇ꯭ꯔꯣ ꯇꯁꯦꯡꯅ ꯃꯔꯤꯁꯦ ꯇꯠꯅꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯥꯞꯅꯔꯒ ꯍꯤꯡꯕꯗ ꯅꯁꯥꯅ ꯌꯥꯔꯕꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯣ ꯁꯤꯗꯩ ꯍꯦꯟꯕ ꯑꯩ ꯀꯩꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅꯔꯤꯉꯩꯗ ꯐꯣꯟꯗꯨ ꯊꯛ ꯃꯨꯜꯂꯒ ꯑꯊꯤꯕ ꯈꯣꯟꯐꯝ ꯑꯃꯗ ꯄꯥꯟꯗꯝꯕꯅ ꯐꯣꯟ ꯄꯦꯠꯄꯥ ꯇꯧꯔꯛꯑꯒ ꯍꯨ ꯀꯥꯝꯁꯤꯜꯂꯛꯏꯁꯦ ꯅꯪ ꯑꯣꯏꯔꯦ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯑꯦꯅꯦ ꯍꯥ ꯅꯪꯅ ꯏꯃꯨꯡꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯏꯁꯦ ꯀꯩꯒꯤꯅꯣ ꯅꯪ ꯅꯃꯥꯏꯗꯨ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯣ ꯐꯤꯔꯦꯞꯄ ꯑꯉꯛꯄ ꯄꯥꯎ ꯇꯥꯕꯒꯤ ꯊꯃꯣꯏ ꯁꯣꯛꯂꯤꯉꯩ ꯄꯤꯡ ꯂꯥꯎꯈꯤ ꯅꯆꯥꯅꯨꯄꯤꯗꯨꯗ ꯍꯥꯟꯅ ꯍꯪꯉꯨ ꯌꯥꯗ꯭ꯔꯣ ꯀꯅꯥꯅ ꯀꯣꯜ ꯇꯧꯔꯛꯄꯅꯣ ꯈꯪꯗꯤ ꯈꯪꯗꯅ ꯃꯤꯉꯣꯟꯗ ꯇꯥꯏꯅꯕꯩ ꯊꯕꯛꯇꯣ ꯈꯔ ꯊꯥꯗꯣꯛ ꯗꯤꯖꯤꯄꯤꯅꯦ ꯀꯥꯏꯅ ꯑꯩꯅ ꯀꯤꯗꯧ ꯃꯥꯟꯕ꯭ꯔꯣ ꯑꯁꯣꯝꯗꯁꯨ ꯂꯥꯎꯅꯔꯤ ꯑꯩꯅ ꯇꯧꯕꯅꯦ ꯄꯥꯕꯨꯡ ꯃꯥꯅ ꯅꯠꯇꯤꯌꯦ ꯑꯗꯨꯒ ꯊꯋꯥꯏ ꯋꯥꯋꯩꯗ ꯐꯤꯔꯦꯞꯄꯅ ꯈꯨꯝꯃꯛꯄ ꯃꯆꯤꯟꯗ ꯁꯥꯎꯈꯤꯗꯨꯅ ꯃꯤꯒꯤ ꯊꯃꯣꯏ ꯅꯥꯒꯗꯕ ꯋꯥꯉꯥꯡ ꯍꯧꯔꯛꯏ ꯅꯪ ꯂꯨꯍꯣꯡꯕ ꯂꯥꯛꯄꯁꯨ ꯌꯥꯅꯤ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯅꯕ ꯃꯤꯁꯨ ꯌꯥꯝ ꯋꯥꯠꯂꯦ ꯀꯣꯟ ꯐꯦꯡꯗꯧꯕꯁꯨ ꯌꯥꯝ ꯂꯩꯔꯛꯀꯅꯤ ꯁꯦꯜ ꯇꯥꯜꯂꯣ ꯂꯥꯎ ꯈꯔ ꯍꯦꯟꯅꯁꯨ ꯍꯥꯞꯄꯤꯒꯦ ꯏꯪꯈꯣꯜ ꯃꯆꯥ ꯑꯃ ꯂꯩꯕ ꯉꯝꯗ꯭ꯔꯒꯅ ꯅꯨꯡꯉꯥꯏꯇꯦ ꯑꯣꯜ ꯑꯦꯟ ꯁꯣꯝ ꯁꯥꯕꯗ ꯀꯠꯊꯣꯛꯀꯦ ꯍꯥꯏꯅ ꯈꯥꯛꯄ ꯂꯝꯁꯤꯗ ꯀꯥ ꯃꯆꯥ ꯑꯃ ꯍꯥꯞꯄꯤꯒꯦ ꯋꯥꯏꯁꯤꯠ ꯋꯥꯏꯁꯤꯡ ꯇꯧꯔꯒ ꯂꯩꯌꯨ ꯊꯥ ꯑꯃꯗ 6,000-7,000 ꯄꯤꯕꯤꯒꯦ ꯆꯥꯕ ꯊꯛꯄꯁꯨ ꯐ꯭ꯔꯤꯅꯤ ꯅꯪꯉꯣꯟꯗꯗꯤ ꯌꯥꯝ ꯀꯥꯟꯅꯔꯛꯀꯅꯤ ꯄꯥꯕꯨꯡ ꯀꯩ ꯋꯥꯉꯥꯡꯅꯣ ꯑꯗꯨꯕꯣ ꯃꯆꯥꯅꯨꯄꯤꯅ ꯅꯥꯀꯟꯗꯒꯤ ꯄꯦꯟꯗꯅ ꯂꯥꯎꯔꯛꯄꯅꯤ ꯅꯪ ꯋꯥ ꯉꯥꯡꯉꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯃꯤꯅꯥꯏꯗꯨꯕꯨ ꯃꯤꯅꯥꯏ ꯍꯥꯏꯕꯗ ꯁꯥꯎꯕ ꯍꯧꯅꯗꯦ ꯁꯥꯎꯔꯝꯃꯣꯏ ꯃꯥꯒꯤ ꯀꯥꯟꯅꯅꯖꯕ ꯇꯥꯛꯄꯤꯕꯅꯤ ꯐꯤꯔꯦꯞꯄ ꯇꯥꯕ ꯉꯝꯈꯤꯗ꯭ꯔꯦ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡꯗꯨꯗ ꯀꯥ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯄꯣꯛꯈ꯭ꯔꯦ ꯊꯃꯣꯏꯗ ꯁꯣꯛꯑꯁꯅꯨ ꯍꯥꯏꯅ ꯀꯥꯞꯁꯤꯜꯂꯛꯄ ꯁꯥꯊꯤꯕ ꯋꯥꯍꯩꯒꯤ ꯇꯦꯟ ꯄꯥꯟꯈ꯭ꯔꯦ ꯐꯣꯟꯗꯨ ꯄꯠꯀꯛꯏ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯁꯥꯗꯨꯁꯨ ꯅꯦꯝꯊꯕ ꯉꯝꯈꯤꯗ꯭ꯔꯦ ꯏꯔꯦꯟꯖꯅ ꯍꯤꯞꯇꯨꯅ ꯅꯦ ꯇꯥꯅ ꯂꯩꯔꯝꯕ ꯐꯤꯔꯦꯞꯄ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯕꯨꯂꯦꯠꯀꯤ ꯁꯣꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯅꯣꯡꯂꯛꯇꯨꯗ ꯌꯥꯡꯅ ꯊꯧꯗꯣꯔꯛꯂꯦ ꯒꯥꯔꯤꯗ ꯅꯣꯔꯃꯦꯜ ꯁ꯭ꯄꯤꯗ ꯑꯃꯗꯒꯤ ꯆꯥꯡꯗꯒꯤ ꯀꯥ ꯍꯦꯟꯅ ꯀꯟꯈꯠꯅ ꯊꯧꯕꯅ ꯈꯨꯊꯧ ꯂꯨꯗꯦ ꯍꯥꯏꯅ ꯅꯤꯡꯊꯤꯅ ꯆꯩꯕꯤꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯌꯥꯍꯧ ꯉꯟꯕ ꯕꯦꯟꯗꯔ ꯑꯃꯒꯤ ꯃꯅꯥꯛꯋꯥꯏꯗ
ꯒꯥꯔꯤ ꯐꯠ ꯈꯥꯝꯒꯦ ꯍꯥꯏꯅ ꯇꯞꯊꯔꯛꯄꯒ ꯃꯃꯥꯡꯗꯨꯗ ꯀꯥꯔ ꯑꯃ ꯐꯩꯅ ꯈꯥꯝꯖꯤꯜꯂꯛꯏ꯫ ꯐꯤꯔꯦꯞꯄ ꯎꯁꯤꯠꯇꯦ ꯍꯥꯏꯅ ꯊꯤꯟꯗꯠꯂꯒꯦ ꯐꯥꯎ ꯈꯜꯂꯕꯅꯤ ꯉꯁꯤꯒꯤ ꯃꯤꯍꯨꯜ ꯃꯆꯤꯡꯗꯨꯒ, ꯑꯗꯨꯕꯨ ꯀꯥꯔꯗꯨ ꯎꯔꯛꯄꯗ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯁꯤꯅ ꯀꯃꯥꯏꯅ? ꯕꯨꯂꯦꯠꯇꯨ ꯁꯣ ꯁꯠꯂꯝꯗ ꯐꯠ ꯀꯨꯝꯊꯔꯛꯏ꯫ ꯇꯥꯝꯅꯥꯁꯨ ꯀꯥꯔꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯏꯆꯝ ꯆꯝꯕ ꯄꯦꯔꯦꯂꯦꯜ ꯄꯦꯟ ꯑꯃ ꯁꯦꯠꯂꯤ, ꯇꯤ ꯁꯔꯠ ꯑꯃꯒꯅꯤ, ꯃꯈꯣꯡꯁꯨ ꯆꯄꯜꯅꯤ ꯇꯣꯡꯕ, ꯅꯣꯡꯂꯛꯇ ꯆꯣꯠꯀꯅꯤ ꯍꯥꯏꯕꯒꯤꯁꯨ ꯅꯥꯆꯨꯡꯗꯦ꯫ ꯐꯤꯔꯦꯞꯄꯗ ꯌꯥꯅꯤꯡꯗ ꯌꯦꯡꯉꯤ, ꯏꯇꯞ ꯇꯞꯅ ꯄꯤꯁꯨꯝ ꯁꯝꯖꯤꯟꯅꯈ꯭ꯔꯦ꯫ ꯕꯦꯟꯗꯔꯗꯨꯗ ꯍꯥꯏꯐꯦꯠ ꯃꯃꯤꯠꯇꯨꯅ ꯌꯦꯡꯂꯝꯂꯒ ꯐꯤꯔꯦꯞꯄꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯑꯩꯅ ꯅꯪ ꯊꯕꯛ ꯀꯧꯗ꯭ꯔꯤꯁꯦ ꯅꯌꯨ ꯊꯛꯅꯕ꯭ꯔꯥ? ꯐꯤꯔꯦꯞꯄꯁꯨ ꯁꯨꯒꯠꯂ ꯈꯨꯝꯃꯤ, ꯑꯗꯨ ꯀꯩꯗꯧꯔꯒꯦ, ꯅꯪꯅ ꯀꯧꯖꯔꯛꯇꯕ ꯅꯠꯇ꯭ꯔꯣ? ꯀꯧꯔꯛꯇꯕꯅꯤꯅ ꯑꯩꯒꯤ ꯑꯣꯐꯅꯤ, ꯁꯤꯖꯤꯟꯅꯅꯤ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯁꯤ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯑꯩꯅ ꯂꯤꯞꯄꯤꯕꯗꯤ ꯄꯣꯊꯥꯎ ꯍꯥꯏꯅ ꯄꯤꯈꯤꯕꯅꯤ, ꯉꯥꯎꯁꯤꯟꯅꯔꯨꯆꯣ ꯍꯥꯏꯅ ꯄꯤꯈꯤꯕ ꯅꯠꯇꯦ꯫ ꯅꯪ ꯌꯨ ꯊꯛꯄꯁꯦ ꯀꯌꯥꯝ ꯄꯥꯝꯒꯦ? ꯌꯨ ꯉꯥꯎꯕꯁꯦ ꯌꯥꯝ ꯂꯦꯝꯕ꯭ꯔꯥ? ꯊꯛꯄ ꯆꯥꯕꯁꯦ ꯍꯥꯂꯦꯡꯕ ꯐꯥꯎꯗꯕ꯭ꯔꯥ? ꯑꯌꯨꯛꯁꯤꯗ ꯊꯛꯆꯤꯜꯂꯒ ꯀꯩꯅꯣ ꯐꯗꯣꯏꯁꯦ? ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯁꯦ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯐꯤꯔꯦꯞꯄꯁꯨ ꯇꯥꯝꯅꯥꯅ ꯁꯥꯎꯒꯠꯂꯛꯄꯗꯨꯗ ꯍꯥꯟꯅꯒꯤ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛꯇꯣ ꯇꯥꯝꯅꯥꯗ ꯐꯨꯗꯣꯛꯐꯝ ꯑꯣꯟꯈ꯭ꯔꯦ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯏꯁꯧ ꯇꯧꯔꯛꯏꯁꯦ ꯅꯪ ꯑꯩꯒꯤ ꯀꯅꯥꯅꯣ? ꯑꯩꯅ ꯁꯣꯛꯄꯗ ꯑꯩꯅ ꯁꯤꯕꯗ ꯅꯪꯉꯣꯟꯗ ꯀꯩ ꯃꯥꯡꯖꯒꯦ? ꯅꯪꯅ ꯑꯩꯒꯤ ꯁꯣꯔꯥ ꯁꯣꯟꯕꯤꯗꯧꯔꯤꯕ꯭ꯔꯣ? ꯇꯥꯝꯅꯥ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯨꯗꯦ꯫ ꯌꯥꯝ ꯊꯨꯅ ꯌꯨꯝꯗ ꯍꯜꯂꯣ, ꯅꯪ ꯁꯣꯝꯗ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯅꯣꯡꯂꯛꯁꯤꯗ ꯐꯔꯛ ꯌꯥꯝ ꯐꯨꯔꯛꯀꯅꯨꯀꯣ, ꯑꯩ ꯁꯥꯎꯔꯛꯀꯅꯤ꯫ ꯑꯩꯅ ꯁꯥꯎꯔꯒ ꯊꯕꯛꯇꯒꯤ ꯑꯃꯨꯛ ꯇꯥꯟꯊꯣꯛꯄꯤꯒꯦꯔꯣ? ꯂꯥꯏꯔꯕ ꯑꯩꯗꯤ ꯃꯤꯅꯥꯏꯅꯤ, ꯃꯤꯅꯥꯏꯗꯧꯅ ꯍꯟꯊꯅ ꯉꯥꯡꯕ, ꯃꯌꯥꯝꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯔꯒ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯤ꯫ ꯉꯁꯤ ꯐꯥꯎꯗ ꯔꯦꯁꯄꯦꯛ ꯑꯃꯠꯇꯁꯨ ꯐꯪꯗꯦ꯫ ꯑꯊꯤꯕ ꯐꯖꯗꯕ ꯃꯤꯆꯩ ꯀꯌꯥꯁꯦ ꯇꯥꯕꯗ ꯄꯨꯛꯁꯦ ꯁꯧꯒꯠꯂꯦ꯫ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯑꯗꯨꯝꯕ ꯋꯥꯍꯩ ꯍꯥꯏꯈ꯭ꯔꯒꯦ? ꯑꯩꯅ ꯅꯣꯡꯇ ꯅꯪꯉꯣꯟꯗ ꯑꯗꯨꯏ ꯋꯥꯍꯩꯗꯣ ꯍꯥꯏꯈꯤꯕ꯭ꯔꯣ? ꯈꯤꯇꯪ ꯇꯧꯕꯒ ꯇꯥꯟꯊꯣꯛꯅꯤ ꯍꯥꯏꯗꯣ ꯑꯩꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯩ ꯅꯠꯇ꯭ꯔꯣ ꯅꯪꯁꯨ? ꯇꯥꯝꯅꯥ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯐꯤꯔꯦꯞꯄꯒꯤ ꯑꯣꯏ ꯊꯝꯕ ꯈꯨꯗꯥꯡꯗꯣ ꯃꯈꯨꯠ ꯌꯦꯠꯅ ꯇꯥ ꯄꯥꯏꯔꯒ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯥꯝꯅꯕ ꯍꯣꯠꯅꯕꯗ ꯐꯤꯔꯦꯞꯄ ꯁꯥꯎꯅ ꯃꯈꯨꯠꯇꯣ ꯐꯠ ꯀꯟꯊꯣꯛꯏ꯫ ꯇꯥꯝꯅꯥꯁꯨ ꯀꯣꯝꯅ ꯂꯦꯞꯄꯝꯕ ꯈꯣꯡꯐꯝꯗꯣ ꯃꯨꯛꯄ ꯅꯪꯍꯧꯗ꯭ꯔꯗꯨꯅ ꯃꯈꯥꯗ ꯇꯨꯁꯤꯜꯂꯤ꯫ ꯐꯤꯕꯝꯗꯨꯗ ꯐꯤꯔꯦꯞꯄꯁꯨ ꯏꯈꯪ ꯈꯪꯉꯨꯔꯦ꯫ ꯑꯁꯥꯎꯕꯗꯨ ꯇꯞꯊꯈ꯭ꯔꯦ, ꯑꯗꯨꯕꯨ ꯇꯥꯝꯅꯥꯗꯣ ꯍꯨꯒꯠꯄꯤꯕꯁꯨ ꯇꯧꯗꯦ꯫ ꯇꯥꯝꯅꯥꯁꯨ ꯐꯤꯔꯦꯞꯄꯒꯤ ꯃꯇꯦꯡ ꯉꯥꯏꯔꯨꯗ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯐꯤꯔꯦꯞꯄꯗ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯂꯩꯇꯅ ꯈꯣꯟꯖꯦꯜ ꯈꯔ ꯇꯞꯊꯗꯨꯅ, ꯐꯤꯔꯦꯞꯄ, ꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯅꯪ ꯃꯦꯟꯃꯥꯔ ꯃꯔꯣꯜ ꯑꯣꯏꯅ ꯇꯥꯔꯕꯣ? ꯀꯩ ꯂꯣꯟꯗ ꯍꯥꯏꯌꯣ ꯍꯥꯏꯅꯣ? ꯐꯤꯔꯦꯞꯄ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯤꯡꯗ, ꯅꯪꯍꯟꯈ꯭ꯔꯣ꯫ ꯇꯥꯝꯅꯥ ꯌꯥꯝ ꯊꯨꯅ ꯕꯨꯂꯦꯠ ꯃꯅꯥꯛ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯒꯥꯔꯤꯗꯨꯗꯒꯤ ꯁꯣꯗꯨ ꯐꯠ ꯁꯠꯈ꯭ꯔꯦ, ꯃꯈꯨꯠꯅ ꯆꯤꯛꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ꯫ ꯐꯤꯔꯦꯞꯄꯅ ꯇꯥꯟꯅꯗꯨꯅ ꯃꯨꯜꯂꯛꯇ꯭ꯔꯤꯉꯩꯗ ꯃꯁꯥꯒꯤ ꯒꯥꯔꯤꯗ ꯐꯟ ꯍꯦꯛꯇ ꯆꯣꯡꯈꯠꯈꯤ꯫ ꯃꯅꯤꯡꯒꯤ ꯁꯤꯠꯇꯨꯗꯅꯤ꯫ ꯐꯤꯔꯦꯞꯄꯗꯣ ꯀꯥꯈꯠꯂꯛꯎ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯁꯥꯎꯅꯤꯡꯅ ꯁꯣꯔꯗꯨꯃ ꯆꯥꯎꯅ ꯍꯣꯜꯂꯝꯃꯒ ꯐꯤꯔꯦꯞꯄ ꯒꯥꯔꯤ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯀꯥꯈꯠꯂꯛꯏ꯫ ꯑꯅꯤꯃꯛꯇꯨ ꯃꯆꯨꯝ ꯇꯞ ꯇꯞ ꯇꯥꯗꯨꯅ ꯐꯝꯃꯤꯟꯅꯩ, ꯏꯔꯥꯞ ꯂꯥꯞꯊꯣꯛꯅꯗꯨꯅ꯫ ꯑꯀꯟꯕ ꯅꯣꯡꯖꯨꯒꯤ ꯃꯈꯣꯜꯗꯣ ꯒꯥꯔꯤ ꯃꯅꯨꯡ ꯍꯦꯛ ꯌꯧꯈꯤꯕꯒ ꯀꯥ ꯍꯦꯟꯅ ꯇꯥꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ꯫ ꯁꯦꯡꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯍꯥꯏꯔꯒꯅ ꯅꯣꯡꯂꯛꯇ ꯀꯟꯅ ꯂꯥꯎꯅꯔꯨꯕꯒꯤ ꯑꯅꯤꯃꯛꯇꯒꯤ ꯍꯣꯟꯗꯣꯔꯛꯄ ꯑꯆꯧꯕ ꯁꯣꯔ ꯃꯈꯣꯜꯗꯨꯅꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯂꯥꯟ ꯉꯥꯡꯅꯗꯦ꯫ ꯀꯟꯅꯈꯤꯕ ꯈꯣꯟ ꯑꯗꯨꯅ ꯃꯁꯥꯁꯤꯡꯁꯨ ꯇꯦꯟꯁꯟ ꯑꯃꯃꯝꯗ ꯂꯩꯅꯈꯤꯕꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯀꯟꯕ ꯁꯣꯔꯁꯤꯡꯗꯣ ꯐꯥꯖꯤꯟꯅꯩ꯫ ꯐꯤꯔꯦꯞꯄꯁꯨ ꯋꯥ ꯑꯝꯇ ꯉꯥꯡꯗ ꯊꯣꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯈꯤꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯝꯅꯥꯁꯨ ꯐꯤꯔꯦꯞꯄꯗ ꯌꯦꯡꯅ, ꯀꯩꯒꯤꯅꯣ ꯅꯪꯅ ꯌꯥꯝ ꯁꯥꯎꯔꯝꯃꯤꯁꯦ ꯉꯁꯤ? ꯀꯅꯥꯒ ꯀꯩ ꯍꯥꯏꯅꯔꯛꯑꯒꯦ? ꯀꯅꯥ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯔꯛꯑꯒꯦ? ꯑꯩꯁꯨ ꯃꯤꯅꯤ, ꯁꯥꯎꯔꯤꯅꯤ꯫ ꯐꯤꯔꯦꯞꯄꯒꯤ ꯋꯥꯉꯥꯡ ꯐꯤꯡꯉꯛꯇ꯭ꯔꯦ꯫ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯐꯥꯊꯔꯝꯂꯅꯤ ꯍꯥꯏꯕ ꯇꯥꯝꯅꯥꯅꯁꯨ ꯈꯣꯟꯖꯦꯜꯗꯨꯗ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯕ ꯉꯝꯈ꯭ꯔꯦ꯫ ꯅꯪꯅ ꯁꯥꯎꯕꯩ ꯃꯔꯝꯁꯦ ꯀꯩꯒꯤꯅꯣ? ꯐꯤꯔꯦꯞꯄ ꯍꯟꯅ ꯇꯨꯅ ꯌꯦꯡꯉꯛꯇ, ꯍꯥꯏꯈ꯭ꯔꯦ ꯑꯩꯁꯨ ꯃꯤꯅꯤ꯫ ꯁꯥꯎꯔꯒ ꯒꯥꯔꯤꯕꯨ ꯑꯗꯨꯛ ꯌꯥꯝ ꯀꯟꯅ ꯊꯧꯕ ꯍꯧꯅꯕ꯭ꯔꯥ? ꯐꯠꯇ ꯅꯨꯡꯕ ꯊꯣꯛꯑꯝꯃꯒꯗꯤ ꯀꯅꯥꯏ ꯃꯥꯡꯖꯕꯅꯣ? ꯑꯩ ꯈꯛꯅ ꯃꯥꯡꯖꯕꯅꯤ꯫ ꯀꯅꯥꯝ ꯂꯩꯇꯕ ꯑꯩꯒꯤꯗꯤ ꯁꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ꯫ ꯀꯞꯄꯤꯅꯕ ꯇꯨꯃꯤꯠ ꯈꯥꯡꯐꯥꯎ ꯄꯥꯏꯔꯣꯏ꯫ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ ꯇꯥꯝꯅ꯫ ꯐꯤꯔꯦꯞꯄꯒꯤ ꯍꯟꯅ ꯇꯨꯟꯅ ꯑꯣꯟꯁꯤꯜꯂꯛꯈꯤꯗ꯭ꯔꯕ ꯃꯆꯨꯝ ꯇꯞ ꯇꯞ ꯇꯥꯔꯤꯕ ꯈꯗꯥꯡꯗꯨꯗ ꯌꯦꯡꯂꯒ ꯂꯩ꯫ ꯄꯦꯟꯗꯕꯒꯤ ꯁꯣꯔꯅ ꯆꯤꯡꯈꯠꯄꯗ ꯂꯦꯡꯂꯤꯕ ꯊꯕꯥꯛꯇꯨꯗꯁꯨ ꯌꯦꯡꯉꯤ꯫ ꯆꯩꯔꯛꯇꯨꯗ ꯐꯤꯔꯦꯞꯄ ꯃꯃꯥꯏ ꯐꯠ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯈꯨꯗꯛꯇꯨꯗ ꯇꯥꯝꯅꯥꯁꯨ ꯏꯈꯪ ꯈꯪꯗꯨꯅ ꯏꯁꯇ꯭ꯔꯦꯠꯇ ꯌꯦꯡꯈꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯇꯥꯟꯅꯔꯛꯏꯁꯦ? ꯇꯥꯝꯅꯥꯁꯨ ꯇꯞꯅ ꯂꯩꯁꯤꯜꯂꯛꯂꯦ ꯐꯤꯔꯦꯞꯄꯗ ꯌꯦꯡꯂꯒ꯫ ꯅꯪꯅ ꯐꯤꯡꯅ ꯒꯥꯔꯤ ꯊꯧꯗꯣꯛꯈꯤꯕꯗꯨꯗ ꯄꯥꯈꯠꯅ ꯇꯥꯟꯅꯔꯛꯄꯅꯤ, ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯕꯒꯤ꯫ ꯑꯗꯨꯒ ꯕꯦꯟꯗꯔ ꯃꯄꯥꯁꯤꯗ ꯅꯪꯅ ꯒꯥꯔꯤ ꯈꯥꯝꯈꯤꯕ꯫ ꯅꯣꯡꯃꯇ ꯒꯥꯔꯤ ꯀꯟꯅ ꯊꯧꯕ ꯍꯩꯈꯤꯗꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯅꯪꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯕꯁꯨ ꯇꯝꯕꯤꯔꯦ꯫ ꯇꯥꯝꯅꯥꯒꯤ ꯋꯥꯍꯩ ꯑꯗꯨꯃꯗꯤ ꯃꯁꯥꯗ ꯁꯥꯎꯅ ꯍꯨꯜꯂꯝꯕ ꯃꯤꯍꯨꯜ ꯄꯨꯝꯅꯃꯛꯇꯣ
ꯃꯇꯣꯝꯇ ꯃꯥꯡꯊꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯁꯨ ꯐꯤꯔꯦꯞꯄꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯂꯨꯊꯅ ꯊꯧꯗꯥꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯌꯦꯡꯈ꯭ꯔꯒ ꯅꯪ ꯌꯨ ꯊꯛꯀꯅꯨ꯫ ꯇꯥꯝꯅꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯃꯥꯒꯤꯁꯨ ꯃꯃꯤꯠꯇꯨꯅ ꯄꯦꯟꯗꯕ ꯑꯃ ꯐꯨꯗꯣꯔꯛꯇꯨꯅ ꯉꯥꯛꯇꯛ ꯌꯦꯡꯂꯒ ꯄꯦꯟꯗꯕꯅ ꯄꯤꯛ ꯊꯜꯂꯕ ꯑꯩꯉꯣꯟꯗ ꯍꯤꯗꯥꯛ ꯑꯃ ꯊꯥꯗꯣꯛꯎ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯍꯤꯗꯥꯛꯁꯤꯅ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯛꯄ ꯉꯝꯒꯗꯕ ꯑꯣꯏꯔꯗꯤ go ahead, I will not stop you. ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯒꯗꯤ ꯍꯤꯗꯥꯛꯁꯤꯒꯤ ꯀꯥꯟꯅꯕ ꯀꯩꯅꯣ? ꯁꯣꯗꯣ ꯄꯤꯔꯛꯑꯣ, ꯑꯩ ꯌꯨꯝ ꯍꯜꯂꯒꯦ꯫ ꯇꯞꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯇꯥꯝꯅꯥ ꯊꯥꯖꯗ꯭ꯔꯗꯨꯅ ꯁꯦꯡꯉꯕ? ꯑꯩ ꯑꯣꯏꯗꯕ ꯉꯥꯡꯗꯦ꯫ ꯇꯥꯝꯅꯥ ꯇꯞꯅ ꯁꯣꯗꯣ ꯐꯤꯔꯦꯞꯄꯗ ꯁꯤꯟꯅꯩ꯫ ꯐꯤꯔꯦꯞꯄꯁꯨ ꯃꯈꯨꯠꯇꯒꯤ ꯁꯣꯗꯣ ꯂꯧꯔꯒ ꯂꯦꯞꯇ꯭ꯔꯤꯕ ꯑꯀꯨꯞꯄ ꯑꯀꯨꯡꯕ ꯅꯣꯡꯂꯛꯇꯨꯗ ꯐꯠ ꯀꯨꯝꯊꯔꯛꯏ꯫ ꯇꯥꯝꯅꯥꯒꯤ ꯊꯣꯡꯗꯣ ꯊꯤꯡꯖꯤꯟꯗ꯭ꯔꯤꯉꯩ ꯈꯔ ꯅꯛꯅ ꯂꯦꯞꯇꯨꯅ ꯁꯣꯛꯄ꯭ꯔ ꯇꯨꯕꯗꯣ? ꯇꯥꯝꯅꯥ ꯃꯉꯛꯅ ꯁꯣꯛꯇꯦ ꯍꯥꯏꯅ ꯐꯠ ꯐꯠ ꯍꯥꯏꯈꯤ꯫ ꯐꯤꯔꯦꯞꯄꯁꯨ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ, ꯍꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯁꯨ ꯐꯤꯔꯦꯞꯄꯅ ꯇꯞꯂꯤ ꯇꯞꯂꯤ ꯆꯥꯡ ꯑꯃꯗ ꯃꯁꯥ ꯅꯣꯔꯃꯦꯜ ꯇꯥꯗꯨꯅ ꯒꯥꯔꯤ ꯊꯧꯈꯤꯕꯗꯣ ꯌꯦꯡꯂꯒ ꯁꯣꯜꯂꯛꯏ꯫ ꯑꯩꯉꯣꯟꯗ ꯑꯣꯏꯗ ꯄꯥꯗꯕꯁꯨ ꯍꯥꯏꯖꯤꯜꯂꯒ ꯀꯥꯠꯁꯨ ꯁꯥꯟꯅꯔꯝꯕ, ꯅꯨꯄꯤ ꯎꯅꯕꯁꯨ ꯆꯠꯂꯝꯕ ꯃꯥꯅ ꯑꯣꯏꯗꯕ ꯉꯥꯡꯗꯦ ꯀꯥꯏꯅ ꯆꯤꯟꯊꯤꯕ꯫ ꯃꯥꯁꯨ ꯃꯌꯨꯝ ꯍꯜꯂꯛꯂꯦ꯫ ꯍꯜꯂꯛꯄꯒ ꯃꯁꯥ ꯄꯨꯝꯕꯗꯣ ꯂꯣꯏꯅ ꯆꯣꯠꯂꯦ꯫ ꯗ꯭ꯔꯦꯁꯇꯨ ꯍꯣꯡꯒꯦꯗꯤ ꯈꯟꯗ ꯐꯤꯔꯦꯞꯄꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ, ꯁꯠ ꯄꯥꯏꯔꯛꯏ꯫ ꯌꯨꯝ ꯌꯧꯔꯕ ꯍꯪꯒꯦ ꯇꯧꯅꯤ, ꯀꯣꯜ ꯄꯤꯛ ꯑꯞꯁꯨ ꯇꯧꯔꯕꯅꯤꯅ ꯌꯧꯔꯝꯃꯅꯤ꯫ ꯌꯧꯔꯦ, ꯗ꯭ꯔꯦꯁꯐꯥꯎ ꯍꯣꯡꯉꯤ꯫ ꯅꯪ ꯌꯧꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯌꯧꯗ ꯉꯥꯏꯔꯤ, ꯗ꯭ꯔꯦꯁꯇꯤ ꯍꯣꯡꯗ꯭ꯔꯤ ꯍꯥꯏꯔꯒ ꯍꯛꯊꯤ ꯈꯜꯂꯛꯏ꯫ ꯐꯤꯔꯦꯞꯄ ꯅꯨꯡꯁꯥ ꯊꯤꯅ ꯆꯩ꯫ ꯅꯣꯡ ꯄꯨꯂꯨꯞ ꯂꯨꯞꯄꯒ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯗ ꯂꯩꯔꯤꯗꯣ ꯑꯀꯟꯕꯤ ꯁꯥꯏꯔꯣ? ꯀꯅꯥꯅ ꯗ꯭ꯔꯦꯁ ꯍꯣꯡꯕꯤꯔꯛꯄ ꯉꯥꯏꯔꯤꯅꯣ? ꯍꯣꯡꯒꯗꯕꯅꯦ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯍꯛꯊꯤ ꯈꯜꯂꯛꯏ꯫ ꯍꯣꯡꯉꯨ ꯊꯨꯅ꯫ ꯍꯣꯏ ꯍꯥꯏꯔꯝꯗꯅ ꯀꯣꯜ ꯊꯝꯃꯤ꯫ ꯋꯥꯝ ꯋꯥꯇꯔꯅ ꯏꯔꯨ ꯂꯨꯖꯈ꯭ꯔꯦ꯫ ꯑꯆꯣꯠꯄ ꯗ꯭ꯔꯦꯁꯁꯨ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯔꯒ ꯗ꯭ꯔꯦꯁ ꯍꯣꯡꯗꯨꯅ ꯃꯁꯝ ꯑꯆꯣꯠꯄꯗꯣ ꯀꯪꯍꯜꯂꯤꯉꯩ ꯐꯤꯔꯦꯞꯄꯒꯤ ꯀꯣꯜ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯇꯥꯝꯅꯥꯁꯨ ꯃꯇꯝ ꯂꯧꯗ ꯑꯃꯨꯛ ꯄꯥꯏꯈꯠꯂꯒ ꯍꯜꯂꯣ, ꯃꯈꯥ ꯀꯨꯝꯊꯔꯛꯑꯣ꯫ ꯀꯩꯅꯣ ꯃꯅꯥꯛꯇ ꯂꯥꯛꯏꯔꯥ ꯀꯝꯗꯧꯅ? ꯀꯩꯒꯤ ꯈꯟꯅ ꯈꯟꯅ ꯀꯨꯝꯊꯔꯛꯄꯗ ꯃꯥꯡꯒꯣꯜꯗ ꯐꯤꯔꯦꯞꯄ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯛꯄ ꯄꯥꯈꯠꯄ ꯂꯣꯏꯅꯃꯛ ꯄꯨꯜꯂꯔꯦ꯫ ꯃꯁꯥ ꯆꯣꯜꯂꯛꯇꯕꯗꯨꯗ ꯁꯨꯃꯥꯡꯗ ꯌꯦꯡꯊꯔꯨꯏ꯫ ꯑꯦꯔꯣꯟꯒꯤ ꯀꯥꯔꯗꯣ ꯈꯥꯝꯂ ꯂꯩꯔꯝꯃꯤ꯫ ꯏꯇꯞ ꯇꯞꯅ ꯍꯪꯉꯤ, ꯅꯣꯡꯂꯛꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯍꯤꯗꯥꯛ ꯊꯤꯜꯂꯛꯄꯅꯤ, ꯄꯦꯔꯥꯁꯤꯇꯥꯃꯣꯜ ꯇꯦꯕ꯭ꯂꯦꯠꯁꯨ ꯌꯥꯎꯕꯅꯤ, ꯑꯗꯨꯝ ꯆꯥꯁꯤꯜꯂꯣ꯫ ꯅꯁꯥꯗꯣ ꯁꯥꯒꯠꯂꯛꯑꯗꯤ ꯀꯣꯛ ꯆꯤꯛꯄꯒꯤꯁꯨ ꯌꯥꯎꯕꯅꯤ꯫ ꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯈꯥꯎꯗꯣ ꯇꯥꯝꯅꯥꯗ ꯄꯤ꯫ ꯇꯞꯅ ꯂꯧꯁꯤꯜꯂꯒ ꯆꯥ ꯊꯛꯈꯤꯁꯦ, ꯑꯩ ꯆꯥ ꯂꯣꯟꯒꯦ꯫ ꯂꯣꯜꯂꯨꯔꯅꯨ, ꯑꯩ ꯍꯜꯂꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯃꯅꯨꯡ ꯆꯪꯒꯦ ꯇꯧꯔꯝꯕ ꯇꯥꯝꯅꯥ ꯃꯈꯣꯡ ꯂꯦꯞꯇꯨꯅ ꯐꯤꯔꯦꯞꯄꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯐꯤꯔꯦꯞꯄ ꯍꯟꯅꯕ ꯃꯃꯥꯏ ꯂꯩꯒꯦ ꯇꯧꯕꯒ ꯇꯥꯝꯅꯥꯅ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯂꯤ ꯃꯥꯜꯂꯦ꯫ ꯈꯥꯝꯕ ꯑꯣꯏꯅ ꯇꯞꯅ ꯀꯧꯏ, ꯐꯤꯔꯦꯞꯄ꯫ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯥꯝꯅꯥꯗ ꯌꯦꯡꯗꯨꯅ ꯂꯦꯞꯄꯔꯦ꯫ ꯇꯥꯝꯅꯥ ꯃꯇꯤꯟ ꯇꯠꯅ ꯌꯣꯠꯊꯔꯒ ꯅꯪ ꯃꯇꯨꯡ ꯁꯥꯎꯔꯅꯨ꯫ ꯄꯦꯟꯗꯕ ꯂꯩꯔꯁꯨ, ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯁꯨ ꯅꯤꯁꯥꯅ ꯄꯨꯝꯅꯃꯛꯀꯤ ꯍꯤꯗꯥꯛꯅꯤ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯍꯥꯏꯕ ꯉꯝꯗꯦ꯫ ꯄꯦꯟꯗꯕ, ꯁꯥꯎꯅꯤꯡꯕ, ꯅꯨꯡꯉꯥꯏꯇꯕ, ꯅꯤꯡꯕ ꯊꯨꯡꯗꯕ ꯃꯌꯥꯝꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯝꯂꯒꯗꯤ ꯃꯤꯅ ꯃꯥꯡꯂꯤꯁꯦ ꯃꯥꯡꯂꯝꯒꯗ꯭ꯔꯥ? ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯔꯔꯣꯏꯗ꯭ꯔꯣ? ꯍꯥꯏꯅ ꯍꯥꯏꯅ ꯇꯥꯝꯅꯥ ꯐꯤꯔꯦꯞꯄꯗ ꯅꯨꯡꯁꯥ ꯊꯤꯅ ꯌꯦꯡꯈꯤ꯫ ꯇꯥꯝꯅꯥꯒꯤ ꯃꯑꯣꯡ ꯃꯇꯧꯅ ꯐꯤꯔꯦꯞꯄꯁꯨ ꯄꯤꯁꯨꯝ ꯁꯝꯖꯤꯜꯂꯞ ꯇꯥꯝꯅꯥꯗ ꯂꯨꯊꯅ ꯌꯦꯡꯈꯤ꯫ ꯇꯥꯝꯅꯥꯁꯨ ꯐꯤꯔꯦꯞꯄꯒ ꯃꯤꯠ ꯆꯥꯟꯅꯔꯨꯗꯨꯅ ꯇꯞꯅ ꯍꯥꯏꯗꯣꯛꯈꯤ, ꯅꯪꯅ ꯅꯪꯒꯤ ꯈꯟꯕꯤꯕ ꯀꯅꯥ ꯂꯩꯇꯦ, ꯅꯪꯒꯤ ꯋꯥꯕꯤꯕ ꯀꯅꯥꯝ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯔꯥꯟꯕꯅꯤ꯫ ꯅꯪꯅ ꯁꯥꯎꯈꯤꯕꯗ ꯀꯩ ꯇꯧꯔꯝꯒꯅꯤ ꯈꯟꯕꯗ ꯑꯩ ꯄꯣꯊꯥꯗꯦ꯫ ꯅꯪꯅ ꯆꯥꯛ ꯊꯣꯡꯗ꯭ꯔꯦ ꯍꯥꯏꯕꯗ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯕꯁꯨ ꯐꯥꯎꯗꯦ꯫ ꯅꯪꯅ ꯅꯣꯡ ꯆꯣꯠꯈꯤꯕꯗ ꯑꯩꯅ ꯑꯅꯥꯕ ꯍꯧꯏ꯫ ꯅꯪꯅ ꯃꯤꯠ ꯉꯥꯡꯈꯤꯕꯗ ꯑꯩꯒꯤ ꯊꯃꯣꯏꯅ ꯂꯣꯟꯅ ꯀꯞꯅꯤꯡꯏ꯫ ꯅꯪꯅ ꯑꯋꯥꯕꯒꯤ ꯋꯥꯔꯤ ꯁꯥꯔꯛꯄꯗ ꯑꯩꯒꯤ ꯂꯩꯖꯕ ꯈꯨꯗꯤꯡꯃꯛ ꯅꯪꯉꯣꯟꯗ ꯄꯤꯅꯤꯡꯏ꯫ ꯅꯪꯅ ꯌꯨ ꯊꯪꯅꯅ ꯊꯛꯈꯤꯕꯗ ꯅꯤꯁꯥꯗ ꯂꯥꯏꯆꯨꯕ ꯃꯤ ꯑꯣꯏꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯑꯩꯅ ꯄꯥꯈꯠꯂꯦ꯫ ꯇꯥꯝꯅꯥ ꯃꯈꯥ ꯑꯃꯨꯛꯁꯨ ꯇꯥꯔꯛꯏ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯈꯟꯗ꯭ꯔꯁꯨ ꯅꯪꯅ ꯐꯠꯇꯕ ꯑꯃ ꯇꯧꯔꯛꯄꯗ ꯅꯪꯒꯤꯗꯃꯛ ꯋꯥꯗꯨꯅ ꯃꯤꯁꯛ ꯑꯃ ꯂꯩ ꯍꯥꯏꯕꯁꯨ ꯅꯤꯡꯁꯤꯡꯍꯟꯅꯤꯡꯏ꯫ Can you do this for me, ꯐꯤꯔꯦꯞꯄ? ꯐꯤꯔꯦꯞꯄ ꯃꯃꯤꯠꯇꯨꯅ ꯊꯨꯝꯅ ꯇꯥꯝꯅꯥꯗ ꯌꯦꯡꯂꯒ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯍꯤꯔꯝ ꯑꯃꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯋꯥꯕꯤꯗꯧꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅ ꯐꯥꯎ ꯁꯤꯈ꯭ꯔꯁꯅꯨ ꯍꯥꯏꯅ ꯏꯟꯊꯣꯛꯂꯕ ꯑꯩꯒꯤꯗꯃꯛ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯈꯟꯕꯤꯔꯤꯁꯦ? ꯑꯩ ꯃꯔꯝꯗꯨ ꯈꯪꯕ ꯄꯥꯝꯃꯤ꯫ ꯇꯥꯝꯅꯥ ꯃꯈꯥ ꯇꯥꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯆꯤꯟꯁꯨ ꯁꯛꯎꯗꯕ ꯂꯪꯂꯥ ꯑꯃꯅ ꯐꯣꯠꯆꯤꯟꯕꯤꯈꯤꯕꯒꯨꯝꯅ
काथोकपा लेंबा ngamkidre phiripa amusu tamna da hakchini yenglaga ai pakhum ngaire pakhum leidabo oiredi ai chat I am head over heels for you ai nang manungsi ai na lona thama misakto nang ne